Ngasi numida wairam phongkiba kangleipakki mairagi pause adugi maruoiba pau khara khangasaraga miyamda khudo tamjake PUCL ki report ki mayokta mahiroi singna khongjang sangsingkhre report ki copy mai thakre Manipur lengang tumina leisimba yaningdi haba kholaw lawkhre Manipur da thokliba chahi ani makhai farakadaroba irang asigi matangda PUCL na handak tholakhiba report adu yamna biased oiba aduga one-sided oiba report amani haina yamna kana yaningdaba phongdoktuna ngasi kokome student front gi makhada Manipur gi tunga ba mafamda lairiba school college kaya gi mahiroi singna protest athakre khongjang changsingi ba mahiroi singna amato oina kholaw lawkhibade virus oiba PUCL gi report yaningde PUCL na Manipur gi miyamda lale hajakadabani PUCL gi report chingku kinara korte roisingi khuyeki report ni PUCL gi report asigi matangda lengang tumina leisimba yade haba kholaw lawki Imphal College ta mahiroi singna changsimba khongjangda saruk yakhiba kokome student wing gi convener na haikibada Manipur gi irang asigi matangda PUCL na tholakliba report adu yamna virus oi aduga nakal amatagi oiba report ama oibaga loinana report asigi phonglakliba wafamsing munna nainaraba matungda PUCL hariba body asi cookie centric oiba aduga chingku ki narakorte resingi Sepentrix movement da asoba mating pangba body amani haina lawi report asita sena Manipur da ingta papurak na pohona bagi mamita day lonya na hena dum irang tholak na bamongda report asida iri haidi mahang na makhata na pamising da phongdokhibada jiri da pikliba angang yong na miyoi taruk tamthina hathiba yangkhai tere suba mountain division dagi laisram kamal babu mangkhibagi thaudo amade Lingthungambi amadi hemajiki thaudo amate report asida pandabaga loinana singku kinara korte racing na chathariba thong pumbalo silaga iba report asi karamna virus oide haigadoribano maram aduna asiguma virus oiba report asi Manipur ge miyamna yaba ngamloi irang asi Imphal dagi hana haurakibani madugi action oina chiro champura amadi haurakibani haibase yumpham yaudaba wafam amani recorda adum leiraba wafam amabu semdok sadok laga irakpa report reject tawi haiki amda ngasigi khongjang aduda saruk yakhiba mahairoi kayana phongdorakhibada Kukizo community buna Imphal dagi tantokhibani aduga maitei na hill area dagi matomda chachakhibani hana report asida paliba asina PUCL asi Kukigi separatist movement da mating pangba body amani harodabagi maram naite maram aduna PUCL na phorokliba report asi anti-Maitei oiba aduga chingku kinarakote roisingbu sogapa amadi yumpham yaudaba asaba narrative ta yumpham oiba report ama oiba na Manipur miyamna yaba ngamloi amadi chatnaba yaroi asigumba mathong huktaba PUCL gi thong asi condemn tawbaga loinana Manipur miyamda lale haijagadabani loinana Manipur governor na Luchingba lenga asinasu PUCL gi mathakta chapchaba action lakhatnaba honagadabani haina phongdokhi makha tarakpa pauda more amade Churachandpur dagi lanjanarakhiba chingda lili financial ge sempham phangdaba kaya yaure haukhiba chahi lising aniga subna kunguhum dagi me ahum dagi hauna Manipur da thokliba irang asida more amade Churachandpur district dagi lanjanaraktuna tungan relief camp singda changjafam lawduna lairiba miyoi singda government na one time interim relief financial assistant gi apunba phangpham thokpa sempham lupa la amagi manungda lupa lesing kungamanga khakta hauju phawagi oina phangli haire hiram masiga mai lenena maite council more gi makede gi phongdoraklibadi hauju phawa hariba tembang sempham machi miyoi kaya amade sumphang phangdana leire mare dagi lanjanarak tuna relief camp da leiriba miyoi samri chaungada hariba sempham asi phangdana leiri haire makha tarakpa oina paujelo pause degi maru oiba pau khara khangasaraga miyamde khudo damjage Thadou Luchingba Luchingba nemkaung jom haugi asi hakchang phangdri TCI na Thadou Luchingba sing amade imung manung security gi protection pibinaba haijakhre suspension of operation sugi manung de yauriba Kuki Revolutionary Army KRA gi military ni singnaba singna haukiba August ki 13 da Assami Karbi Along district ki manung janna Manja kholdagi Thadou Luchingba nemkang jom hause yangkhai mapal phatuna pukhraba matung tamthina otnairaba tungda
ꯍꯥꯠꯇꯣꯛꯈꯤꯕꯒꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯂꯩꯈꯤꯗ꯭ꯔꯕ ꯅꯦꯝꯀꯥꯡꯖꯣꯝ ꯍꯥꯎꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯉꯁꯤ ꯐꯥꯎꯕ ꯐꯪꯕ ꯂꯩꯇ꯭ꯔꯤ꯫ ꯊꯥꯗꯧ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯏꯟꯇꯔꯅꯦꯁꯅꯦꯜ (TCIꯅ ꯑꯁꯥꯝ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯗ ꯊꯥꯗꯧ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯂꯤꯗꯔꯁꯤꯡ ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯕꯤꯅꯕ ꯍꯥꯏꯖꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯅꯦꯝꯀꯥꯡꯖꯣꯝ ꯍꯥꯎꯒꯤ ꯃꯤꯍꯥꯠ ꯑꯁꯤ ꯀꯣꯜꯗ ꯕ꯭ꯂꯗꯦꯗ ꯑꯃꯁꯨꯡ ꯊꯥꯗꯧ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯠꯊꯕ ꯀꯜꯆꯔꯦꯜ ꯖꯦꯅꯣꯁꯥꯏꯗꯅꯤ ꯍꯥꯏꯅ TCIꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯊꯥꯗꯧ ꯂꯤꯇꯜ ꯂꯦꯇꯔ ꯁꯣꯁꯥꯏꯇꯤ ꯑꯁꯥꯝꯒꯤ ꯆꯦꯌꯔꯃꯦꯟ ꯅꯦꯝꯀꯥꯡꯖꯣꯝ ꯍꯥꯎ ꯑꯁꯤ ꯑꯣꯒꯁ꯭ꯠ 6ꯇ ꯊꯥꯗꯧ ꯑꯃꯁꯨꯡ ꯃꯩꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯃꯔꯛꯇ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯁꯥꯅꯅꯕ ꯂꯥꯛꯈꯤꯕ ꯗꯦꯂꯤꯒꯦꯠ 38ꯀꯤ ꯃꯅꯨꯡꯗ ꯊꯥꯗꯧꯒꯤ ꯂꯨꯆꯤꯡꯕ ꯑꯃꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯃꯤꯐꯝ ꯑꯁꯤ ꯂꯣꯏꯔꯗꯨꯅ ꯑꯁꯥꯝꯒꯤ ꯀꯥꯔꯕꯤ ꯑꯪꯂꯣꯡꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯈꯨꯜ ꯃꯖꯥ ꯕꯦꯡꯛꯇ ꯍꯧꯈꯤꯕ ꯑꯣꯒꯁ꯭ꯠꯀꯤ 30ꯗ KRAꯒꯤ ꯀꯗꯔꯁꯤꯡꯅ ꯆꯤꯡꯅꯕ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯕ ꯃꯇꯨꯡ ꯇꯝꯊꯤꯅ ꯑꯣꯠ-ꯅꯩꯗꯨꯅ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯃꯅꯥꯛ ꯅꯛꯄ ꯇꯨꯔꯦꯜꯗ ꯊꯥꯗꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯈꯪꯗ꯭ꯔꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯁꯣꯔꯁꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯀꯥꯔꯕꯤ ꯑꯪꯂꯣꯡ ꯄꯨꯂꯤꯁꯅ ꯃꯤꯁꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯏꯟꯚꯦꯁ꯭ꯇꯤꯒꯦꯁꯟ ꯆꯠꯊꯕ ꯃꯇꯝꯗ KRAꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯆꯤꯡꯅꯕ ꯃꯤꯑꯣꯏ 5 ꯐꯥꯒꯠꯇꯨꯅ ꯋꯥꯍꯪ-ꯄꯥꯎꯍꯪ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯅ ꯆꯠꯊꯈꯤꯕ ꯏꯟꯚꯦꯁ꯭ꯇꯤꯒꯦꯁꯟ ꯑꯗꯨꯗ ꯑꯐꯥꯕ ꯃꯔꯛꯇꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯈꯤꯗ꯭ꯔꯕ ꯅꯦꯝꯀꯥꯡꯖꯣꯝ ꯍꯥꯎ ꯑꯁꯤ ꯑꯣꯠ-ꯅꯩꯗꯨꯅ ꯍꯥꯠꯂꯕ ꯃꯇꯨꯡ ꯀꯥꯔꯕꯤ ꯑꯪꯂꯣꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯃꯟꯖꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯖꯃꯨꯅꯥ ꯇꯨꯔꯦꯜ ꯍꯥꯏꯅ ꯈꯪꯅꯕ ꯇꯨꯔꯦꯜ ꯑꯁꯤꯗ ꯂꯪꯊꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡ ꯀꯟꯅ ꯆꯨꯕꯗꯒꯤ ꯇꯨꯔꯦꯜꯒꯤ ꯏꯃꯥꯏ ꯑꯁꯤ ꯋꯥꯡꯈꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯦꯝꯀꯥꯡꯖꯣꯝ ꯍꯥꯎꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯐꯪꯕ ꯉꯝꯗ꯭ꯔꯤ꯫ ꯀꯥꯔꯕꯤ ꯑꯪꯂꯣꯡ ꯄꯨꯂꯤꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯂꯩꯈꯤꯗ꯭ꯔꯕ ꯅꯦꯝꯀꯥꯡꯖꯣꯝ ꯍꯥꯎꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯊꯤꯕ ꯐꯪꯅꯕꯒꯤꯗꯃꯛ ꯁ꯭ꯇꯦꯠ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯦꯁꯅꯦꯜ ꯗꯤꯖꯥꯁꯇꯔ ꯔꯦꯁꯄꯣꯟꯁ ꯐꯣꯔꯁꯦꯁ (NDRF) ꯑꯃꯗꯤ ꯁ꯭ꯇꯦꯠ ꯗꯤꯖꯥꯁꯇꯔ ꯔꯦꯁꯄꯣꯟꯁ ꯐꯣꯔꯁꯦꯁ (SDRF) ꯑꯃꯗꯤ ꯁꯤꯚꯤꯜ ꯄꯨꯂꯤꯁ ꯌꯥꯎꯅ ꯍꯥꯏꯔꯤꯕ ꯇꯨꯔꯦꯜ ꯑꯁꯤꯗ ꯊꯤꯕꯒꯤ ꯊꯕꯛ ꯀꯟꯅ ꯆꯠꯊꯔꯤ꯫ ꯑꯃꯔꯣꯝꯗ ꯅꯦꯝꯀꯥꯡꯖꯣꯝ ꯍꯥꯎ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛ ꯀꯅꯥꯅ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ PM ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯆꯠꯂꯤꯕ ꯊꯥꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯀꯟꯐꯥꯔꯃꯦꯁꯟ ꯂꯩꯇ꯭ꯔꯤ꯫ ꯑꯣꯐꯤꯁꯤꯌꯦꯜ ꯔꯨꯂꯤꯡ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯄꯣꯂꯤꯇꯤꯀꯦꯜ ꯃꯥꯏꯂꯦꯟꯁ ꯇꯧꯕ ꯌꯥꯅꯕꯒꯤꯗꯃꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯃꯗꯤ ꯅ꯭ꯌꯨꯁꯄꯦꯄꯔꯁꯤꯡꯗ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯁꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯑꯁꯥꯝ ꯑꯃꯁꯨꯡ ꯃꯤꯖꯣꯔꯥꯝꯒꯤ ꯈꯣꯡꯆꯠꯇ ꯊꯥ ꯑꯁꯤꯒꯤ 12 ꯑꯃꯁꯨꯡ 13ꯗ ꯂꯥꯛꯀꯗꯧꯔꯤꯕ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯌꯧꯔꯛꯀꯅꯤ ꯍꯥꯏꯅ ꯁꯟꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯁꯦꯟꯇꯔꯗꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯀꯟꯐꯥꯔꯃꯦꯁꯟ ꯄꯤꯔꯛꯄ ꯂꯩꯇꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯥ 19 ꯍꯦꯟꯅ ꯏꯔꯥꯡ ꯊꯣꯛꯇꯨꯅ ꯂꯩꯔꯤꯉꯩ ꯆꯩꯔꯣꯜ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯈꯝ ꯊꯦꯡꯅ ꯋꯥꯅꯔꯤꯉꯩ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡ ꯑꯃꯗꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ PM ꯃꯣꯗꯤꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇꯨꯅ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯖꯗꯨꯅ ꯂꯥꯛꯈꯤꯕ ꯑꯁꯤꯗ PM ꯃꯣꯗꯤ ꯃꯁꯥꯃꯛꯅ ꯀꯔꯤꯁꯨ ꯅꯆꯨꯡꯗꯕ ꯃꯈꯩ ꯃꯄꯥꯟ ꯂꯝꯗ ꯀꯣꯏꯗꯨꯅ ꯂꯩꯔꯤꯕ ꯑꯃꯗꯤ ꯍꯧꯖꯤꯛꯁꯨ ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯖꯄꯥꯟꯒꯤ ꯈꯣꯡꯆꯠꯇ PM ꯃꯣꯗꯤ ꯂꯩꯔꯤꯕꯅꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯃꯗꯤ ꯅ꯭ꯌꯨꯁ ꯁꯦꯛꯁꯟ ꯈꯔꯅ ꯌꯨꯝꯂꯣꯟꯅꯔꯤꯕ ꯃꯤꯖꯣꯔꯥꯝ ꯁ꯭ꯇꯦꯠꯇ ꯁꯥꯕ ꯂꯣꯏꯔꯕ ꯂꯥꯏꯕ꯭ꯔꯦꯔꯤ ꯁꯩꯔꯥꯡ ꯔꯦꯜꯋꯦ ꯂꯥꯏꯟ ꯑꯁꯤ PM ꯃꯣꯗꯤ ꯃꯁꯥ ꯂꯥꯛꯇꯨꯅ ꯊꯥ ꯑꯁꯤꯒꯤ 12ꯗ ꯁꯪꯒꯥꯔꯒꯅꯤ ꯍꯥꯏꯕꯒꯤ ꯀꯟꯐꯥꯔꯃꯦꯁꯟ ꯑꯁꯤꯗ ꯚꯥꯞꯅ ꯁꯥꯖꯤꯟꯗꯨꯅ PM ꯃꯣꯗꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯄꯨꯟꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇꯨꯅ ꯏꯔꯥꯡꯅ ꯁꯣꯛꯍꯜꯂꯕ ꯏꯝꯐꯥꯜ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯠꯇꯨꯅ IDP ꯑꯃꯗꯤ ꯁ꯭ꯇꯦꯛ ꯍꯣꯜꯗꯔꯁꯤꯡ ꯎꯅꯒꯅꯤ ꯍꯥꯏꯅ ꯃꯤꯗꯤꯌꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯤꯗꯤꯌꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯄꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯗ꯭ꯔꯤ꯫ ꯁꯦꯟꯇꯔ ꯍꯥꯏꯕꯗꯤ PMO ꯑꯣꯐꯤꯁꯇꯒꯤ ꯉꯁꯤ ꯐꯥꯎꯕ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯗ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯃꯥꯡꯖꯧꯅꯅ ꯄꯥꯎ ꯄꯤꯔꯛꯄ ꯂꯩꯇ꯭ꯔꯤ ꯍꯥꯏꯅ ꯁꯤꯅꯤꯌꯔ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔꯗꯒꯤ ꯑꯃꯈꯛꯇ ꯉꯥꯏꯔꯕ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ BJP MP ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕ ꯐꯥꯎꯕꯅ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯃꯗ ꯃꯤꯗꯤꯌꯥꯁꯤꯡꯅ ꯍꯪꯈꯤꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ PM ꯃꯣꯗꯤ ꯏꯝꯐꯥꯜꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯀꯟꯐꯥꯔꯃꯦꯁꯟ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯃꯗꯤ ꯁꯦꯛꯁꯟ ꯑꯣꯐ ꯃꯤꯗꯤꯌꯥ ꯈꯔꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛ ꯃꯁꯥꯃꯛ ꯑꯉꯛꯄ ꯐꯥꯎꯏ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯈꯤꯕ ꯂꯩꯈ꯭ꯔꯦ꯫